Image PAODAM yengbi ba khwai khibikpo tam kuma nawrem na tram nok sabolina ngasigi maru pau pijari Tragani thoi suba Manipur Legislative Assembly Election 2022 gi aroiba mudi ani suba tangkak ki constituency kungani thoi da voter lakh ipan lising nipu taret samrina ayeng vote hadana gadori polling personnel security personnel sing polling station sing da pungsan nakre thang yalamba amadi phurambagi mayokta wakat ifam phamkre Progressive Secular Alliance na election ga mari lena thokiba violence eba thorok singbu yaindebo utpoina protest rally chatkri loinana Ukraine da leiba Indian mahairoi singna makoi lokhok piu haina Indian government da hajarakre Hojik mapung yo pau lobirasi Tragani thoi suba Manipur Legislative Assembly Election 2022 gi aroiba amadi ani suba tangkake Mikhalgi Assembly Constituency Kungani Thoigi Hayeng Thobal Kaksing Jiribam Sandel Ukrul Senapati Masung Tamelung District Singda Ayupung Taret Tagi Nungthil Pungmari Phawada Apunwa voter Lap Ipan Lisingnipu Taret Chamrina Mirep Kungani Thoi Khangadori Haiba Mikhal Asigidamak polling personnel security personnel sing Magi polling station Singda Konsan Nakre Haiba Assembly Constituency Kungani Thoi Asigi Apunwa polling station Lisingam Sani Ganipu Taret ni polling station Yamna Labor District Thawana oiduna punna polling station sahunga maudraga mathoi leiri hayeng pangthok khathoriba train thusiba Manipur Legislative Assembly election gi Thawal amasung Kaksing district ki assembly constituency tarada mathau tawgadaba polling personnel sing amadi secretary personnel sing magi mathau tawnabagi damak ngasi DEO Thawana lamthakre panba yabdi hayeng March 5 da pangthok kadoriba Mikhal asida constituency asida Thawal amasung Kaksing district ki Assembly Constituency Taragi Oina polling personnel amadi security sing mafam ahumda DC Thawal complex Joyama Higher Secondary School ground amadi Basu ground Khambuktagi lamthakibani Hayeng pangthok kathoriba election asigi 40 Jiribam SC gi mathau tawgadoriba polling official sing amadi security personnel sing ngasidagi hauna Jiribam district ki Singdong Laikai da leiba DC office complex tagi khongsan ba haukhre Nasi ayuk pung mapan makai tawa matamda Jiribam gi Deputy Commissioner W Malengwan Basenglei IAS na polling station 38/40 Narayanpur gi Tim Singh lamthaki lamthaba duda Jiribam gi SP KSS Ravi Kumar Singh IPS ADC Jamson Hang Singh SDO S Inderjit Singh District Information Officer N Vidyananda Singh amadi ZE Thodam Amurasi Sanu MES su saruyaki ngasigi polling official sing amadi security personnel singbu lamtharaba matungda DC DEOW Malengwan Basenglei IAS na asumna paumi singda hai Jiribam gi polling station nipu asida ayuki pung mapan makai taba matamda polling official team amadi security personnel singa punna DC complex tagi lamthaki bani Jiribam da leiba voter punumakna thokpiraktuna vote peaceful amadi violence leitaba ohensi hainasu mahang phungdoki 40 Jiribam SC asida punna mirep marida lamba tawnari Jiribam SC asida punna voter masing lising kumna pansani ga maudraga nipan leibada nupa voter masing na lising tramari ga samapan maudra mari nupi voter masing na lising tramari ga sahung ga subna mari leiri voter singa sina polling station nipuda vote thadana gadori hiram sing matangda aikhoigi Jiribam paumi Sagapam Nilmadagi PAODAM Ama Hauzena Lajaribam Pharmacy Jiribam District Singdong Laikai da Laiba DC Office ki complex adumakta dani Manipur State asigi tarani thoi suba Manipur Legislative Assembly election listing ani kunni thoi gi hayeng pangthokadariba 40 SC Jiribam gi ani suba tangkang Mikhal gi mathau tawgadariba nupa voter masing na listing tara mariga chamapan ga maudra mari lei nupi voter masing na lising tra mariga chahung ga mari lei voter singasina polling station da vote hadana gadauri PAODAM jari bi Jiribam dagi image tv gi damak nilima sagapam
Tranithoi Suba Manipur Legislative Assembly election gi Ani Suba Tankaki Oina Hayeng Pangthokadaba election asida 42 Technopol AC gi Oina Mathau Tawgadaba polling official sing amadi security personnel sing ngarang More Yorokhi Bagaloina Nangasi More gi tongan polling station sing amadi AC asigi manung hanjinba village sing gi polling station sing da magi mathau tawnu gi mak sangsin khre hairi Hayeng Pangthokadaba Mikhala sida 37 Kasing Assembly constituency gi oina mirep tarukna lamba tawnariba sida nupa voter lising tara mariga sahum ga kun nupi voter lising tara ga sangma maudra ga taruk amasung transgender taret punna apunba voter lising kun mapan ga chamapan ga kulhum doina polling station kun thaga tareta vote thadana ga dawri Kasing AC gi oina mirep oidibas singdi cell number 1 da NPP gi mirep mayangnabam Rameshwar mahaki symbol na lairik Cell number 2 da NCP gi mirep Yengkhom Nilchandra mahaki symbol na ghari Cell number 3 da CPI gi mirep Yengkhom Roma mahaki symbol na Phaucharong Thangol Cell number 4 da BJP gi mirep Yengkhom Surchandra mahaki symbol na Thambal Cell number 5 da INC gi mirep KSS Kennedy mahaki symbol na Khubak amasung Cell number 6 da JDU gi mirep Naurem Nabachandra mahaki symbol na Tenjaini Kuntra taruk wagwai AC gi oina mirep mangana lamba tawnari ba Mikhala sida nupa voter lising tara mariga chamapan maudra ga taruk nupi voter lising tara tuka chamri ga nifu nipan amasung transgender manga punba voter lising kunthra voter ga chamri ga nifu nipan polling station kunthra taruk ta vote thadana ga dawri AC sida mirep oidibas singna cell number 1 da BJP gi mirep Dr Usham Deven maki symbol na Thambal cell number 2 da INC gi mirep MD Fazul Rahim maki symbol na Khubak cell number 3 da NPP gi mirep Mayangbam Ranjit mahaki symbol na Lairik cell number 4 da JD gi mirep MD Sikandar Ali mahaki symbol na Tenjai amasung cell number 5 da independent mirep Sakir Ahmed mahaki symbol na gas cylinder ni Mikhala sida mirep sing magi vote khomna ba honabada ECI guideline gi wangwada cell yanduna thabak kaya sathanari hairi Kasing AC gi una lupa lising dagi lising ani phawba duga waga AC gi una lising ani dagi lising ahum phawba gi sangda yenari haina unofficial oiba paw gi lipun amana hairi Manipur Assembly gi train thoi suba mirep Mikhala sida 33 Hairok Assembly constituency gi sahi tranipan gi mayada laiba naha oiba voter singna vote thada ba tholakpa matamda makoi gi sahi adu verification Tawgadabani haina High Court of Manipur na PIL number 8 of 2022 gi matung ina ngarang March tang ahumda thol kiba yathang amana maram orega ACS gi naha oiba voter singna vote thada ba tholakpada pokpagi sahi ki proof oiba yaba document ani lone kadabani haina district election officers oiba DC Thawal A Subhas na phanggrokli ngasi DC Thawal gi office ta pawmi sing unaba da Subhas na makha ta dun High Court ki yathang asigi matung ina ACS gi sahi traipan gi mayada leiba naha oiba voter singna passport birth certificate class 10 certificate Aadhaar card amasung election ID na singba card sing asigi manungdagi document ani phawba puthok laga vote thadagadabani naha oiba voter sing asibo verification tawnabgi damak Hairok AC gi polling station khudingmakta counter hangduna thamgani Thawal amasung Kaksin district ki AC taragi voter singna yamna tangru leitana vote Thadaba yanaba security arrangement su tawal loire Thawal amasung Kaksin district ki AC gi voter singna akiba singnaba amatta yaudana thokpiraktuna isa gi democratic right adu mapung phana lobyu haina su DC na myamda appeal tarokli certifying that of birth of A sabuko masi gi mali cham sigi manungda ani puthokpirakadobuni haidana koi honorable high court na koi order ama ngarang March ki tangum da tabire Makhoi singsi verify tongna bai damakta koina counter hangna basu tharang tongjare aduga koina akanba returning officers sing political parties amasung polling officers sing amasung candidates sing dasu aduga maru aina koigi Hairok AC gi oina lebiriba booth level officers sing dasu masigi information je pizaraga masigi honorable high court ki order asi Innaba amasung chap chana masida piraiba order se koi pangthokna bai koi honajari aduna Hairok ta leiriba young voters singna kaubidana ekoina vote hadaba lakpa matamda ekoina ngasai panjabriba documents singdugi manungda ani kubiraga vote hadaba
थोपीरऊ हाइबसिमा डिस्ट्रिक्ट इलेक्शन ऑफिसर थौबाल की तरफ तगी अइना हैरोकी यंग वोटर्स सिंदा अइना अपील तौजरी थौबाल डिस्ट्रिक्ट की खांबोक असेंबली कॉन्स्टिट्यूएंसी की मनुंग चनबा खांबोक पार्ट 2 लोइसंग ममांग लेकाइदा फमुंग द तुमद्र लेबा निपा अमा ngarang नोंयाई मतुंग पुंग अनिग मखाइरोम ताबदा बीजेपी वर्कर्स सिंगना युमगी थोंग फकाइदुना संगलगा थांगना यालमले मिरोंदुना लेइबी महाकी लोइना बिसु मी हाले हाइना लाउरबगी दमक युमियाइदा पुथोकलगा मंगसमदा थांग थमदुना तमथीना पुरमले हाइरी थौदोक अदुदा थांगना यालमबदगी सोकलबा नुपा अदुगी ममिंगना लाइसम नागेन सही कुंथा तरुक अपोकवा लेखिद्रबा एल कोइरेंगनी हाइरी पुरमबदगी सोकलबी महाकी लोइनबी अदुना लाइसम ओंगबी सगहेनबी कौई नागिन दी ngarang खुदकता रिम्सता पुखतुना हौजिकसु अरुबु फिल्म लाइकनरी हाइरी थौदोक असि मतांगदा यारिंग फोंदुक्तुना लाइकाय असि मियामना मैरा संगदा वाकत मिफम फमख्रे वाकत मिफम अदुदा सरुक याखिबी नागिन गी लोइनबी सगहेनबीना फोंदोकपदा महाकी मपुरोइबा नागिन जेडीयू की भोट चेंजबनी अदुबु ngarang di mahak masasu mironba maramna mahaki mapuroibada nganna halaknaba haibadagi yumda yamna nganna halaklaga chakcharga tumba horukpada yum mathakta nung tharaki matamaduda mahaki mapuroiba bu mapanda thokano haina thamlaga mahangna thorukpada makhoigi yum thangnaiba laisram romeo kowa BJP gi wakar asina nungna tharambadi haiki mahangna makha tan hai matagi yumdasu nungna tharakpadagi nagin su mapanda thoroktuna nungna thamliba sing aduga phone tawnaduna karigino aina kari lan lubagino nakoina nungna tharkiba se haiduna wa khara nganaki amadi yum thangna leiba BJP gi wakar laisram roben sahidi phuni thoi apokpa leikidraba subolgasu lawnaduna wa khara nganaki masigi matung non amdai pung aniga makhairom tabada mangolda thanba bulb lauthoklaga thong phakaiduna miyoi kunlom changlalaga tumdra leiba mahaki mapuroiba nagin bu thangna mafam khangdana yalambani amadi mi hale haidana laurbuda mapuroiba amadi pikliba masagi mamangda mahaku makhoina machine menduna yumyai puthoklaga ngaksamda thang thamba amadi gari gi sena kallaga puramani haiki kari lalugi damak asugi amna tamthina mapuroiba amadi mahaku hana bohonorim lebano hairuna masida chenariba sing phabiduna asumba wayanbiu migi imungda BJP worker laisram romeo na rusingduna laklaga mi hanaba honorim lebasi kari damak tado asumba puthokpiu haiki ai nu babuna thungdi phakai da changaga thangna masing khangdana ai nu ba ju thinbai buna ai nu ba halena lauru bagi ai buna chena kandaraga khauri ji da thang thamaga ai bu pi ba ai gi isa du pi ba sahi ani bu phadri ba ai gi isa du pi da ba da thang da yali ai ba ai tamina tagang ma kandaraga gi ek bu da lai du moi ai nu ba na kari lalu bagi no moi gi yumda ai nu ba da changaga thang da thilu baira mi ma halam baira ai nu ba na wakan mifam adu saruk yakibi sanatombi ilangbam kobi lekai nupi amana phongdokpada miro labi nupi amada yamna tamthi na pu saiba thabak sathram liba akanba mongda kandem tawi marali be miyoi sing matik saba chelak pibiu haina mari leinaba sing miyeng sangbi haina su wapum kya thamlakhi Tenopal district ki masi police station gi manung sana leiba khunbi tuisem khulgi nithau ngarang numidang mayumdagi फादुना पुथोखरगा तमथीना फुरगा लंथोकलमले सोगलबा निथौअदुगी ममिंगना सरंगा याइमा सही यांखनि थोय अपोकपा लेखिदेबा CS बोडार कवि हाइरी थोदो असगी मतांगदा फंगबु पावि मतुंग इना ngरang midang pung 10 rom tarakpada gypsy ani da lakpa NPF ki mirep sogpani haiba miyoi 13 rom laklaga ningthaugi mayum da sanglaknaga wari sanagadaba lei haiduna mayumdagi namduna puthokibani ningthaubu पुथोखिबगी पाव तानरक्तुना खुजासिंग कोइथि थिनके खुल थांगना लेबा खुनबी तुइनेमगी संगोलमदा फुब चैबगी मखोल ताबदगी खुलदगी मेरा पाइबी नुपी सिंगना थेंगनरक्तुना पाव पिरकपदगी निथौवदु खुदक्ता लखटलगा काक्सिंगदा लेबा इमा हॉस्पिटल दा पुखतुना अहानबा लायंग चथरकी कोक यावना हक्सांग इंफम कयादा उतुबातुमना फुबदगी अरुबा फियमदा सोखि हाइरी असोकपदु का हेन फिबम सोकपना मरम ओरगा मखा ताबा लायंगी दमक इम्फाल की रिम्स लंबी द लैबा सांगाई हॉस्पिटल दा अमुक पुखतुना मखा ताबा लायंग चथरी हाइरी खुनबी तुसेम खुलगी निंगथौ CS याइमबु मयुमदगी वारी सानगनी हाइना पुथोखरगा
फुरम खिबा थौदोक अदुबु यारिंगदबु फोंदोक्तुना खुल अदुगी मसिंग यामलबा नुपीसिंगना थोरक्तुना खुल असिगा अतोपा खुलसिंगा फाउनबा लंबी थिंजिनख्रे लंबी थिंबा अदुदा सरुक यामबी CH इंदिरा कौबी अमना पाउमिसिंगदा फोंदोक्पदा खुलगी निथौबु मयुमदगी नमदुना पुथोखरगा सिरे हैन हुंदोक्लंबगी थौदोक अदु कुंजासिंगना यामना कन्न यानिंगदे कनाना करी मरमगिदम खुलगी निथौ अमबु सिरसुनो हाइना फुरगा लंथोक्लमलिबनो हाइबा अदु मियाम खंगना सेंद्रोक्कदबनी मरा लैबा मियोइसिंग मरागी मतुंगिना सेरा फंगनगदबनी करिगुंबा मरा लैबा मियोइसिंग अदु पुथोक्तुना ngaraंगी थौदोक अदुगी मतंगदा सेंद्रोक्त्रबदी लंबी थिंबा अमसुंग हयेंग पांथोकदरिबा मिखल असिदा 42 टेक्नोपॉल SDAC की भोट थादरनगदरिबा असिदा खुनबी तुइसेन प्राइमरी स्कूल दा हांगबा 42/10 पोलिंग स्टेशन असिदा भोट अमता थादहनलोय हाइनसु फोंदोकि ngasi ayuk anganbadagi chathrakhiba lambi thingba aduda aikhoi nagani adu NPF sagate CHI ma phuba yaningde asiumba chakhotaba thong asi NPM na sathabani. We fully condemn the barbaric act done against our village chairman justice for CHI ma haimra singba wakat cherol kaya su thetki ngasi akhoi se ngarang ahing pung tara dai matam da tara pa matam dai da akhoi gi CHI ma chairman angi yumda masa khang da mi laga ki nep tawroga akhoi ma bu putholaga lambi da ma bu shibagi stan huntok pirame adu akhoi na खुलगा हौजिक माबु हॉस्पिटलाइट तौरगा थमे अदु हौजिक महक असे सिगे संगेर हाबा खंगदना लाइबनिना अखोय असिगी दरना असे अखोय माबु असे असेंगबा कनानो हाबा मिसक मंगोंदा तौबा असेंग मिसिंगो पुथोक्त्रिबोगदि अखोय असि फांगिना हान आई नखोय सोशल मीडिया गी मफमदा सि थमजगे अमरोम दंगरांग नुबिदांग पुंग मापन मखाइरोम ताबा मतमदा 42 टेक्नोपॉल एसिदा NPF की मिरेप सवटपा नहा कुंठा निफु जिप्सी मरी मंगा लागा कुनिंगलुंग खुंदसु INC की फिलहाल थेटप युमद चंगदुना नुंगन थाजिलमदुना थुगाइबा हौरकपदा खुनगी खुंजासिंगना चेंथ्रोक्तुरा मियाम अदुबु तानखरे नुंगन लंगसिलकपदा खुनिंगलुंग खुनगी खुंजा कयासु असोपन नंखरे हाइरि BJP नल बुलसिंग बलेंगाक ना मिखल गमरी लेना थोखनखिबा वायलेंस सिंग मणिपुर की पुवारी अहान मनी थोखिबा थोदोक सिंग की मरमदा हन्ना वाकलबसु इलेक्शन कमीशन ऑफ इंडिया ECI ना करिगुंबा रेस्पॉन्स अमत पिबिरक्त्रे हाइदुना मणिपुर प्रोग्रेसिव सेक्युलर अलायंस ना नुंगाइतबा फोंदोकले वाफम असे ngasi अहानबा फेज की मणिपुर की असेंबली इलेक्शन दा थोखिबा वायलेंस सिंगु याइंगदबा उत्पा ओइना मणिपुर प्रोग्रेसिव सेक्युलर अलायंस ना सिंदुना पांगथोखिबा प्रोटेस्ट रैली का मरी लेना फोंदोखिबनी ngasi की प्रोटेस्ट रैली अदुदा कांग्रेस भवनदगी हौरगा कंगला गेट फावबा चथखिबागा लोइनना डाउन गवर्नमेंट स्टॉप पोल वायलेंस रेस्टोर पीस क्रिमिनलाइजेशन इन पॉलिटिक्स यानिंग दे हाइबन सिंगबा प्ले कार्ड सिंग पाइदुना पांगथोखि प्रोटेस्ट रैली अदुदा सरुक याखिबा MPCC की प्रेसिडेंट एन लोकेन हाई हौखिबा अहानबा फेज की इलेक्शन दा बूथ कैप्चर तौबा पोलिंग स्टेशन कुलुमदोइदा रिपोल तौबिनबा मरी लेनबा सिंग दा हाइजरबसु ngasi फावरो वाफम अमता फोंदोरकपा लेत्रि कंसल्टेशन पीरिबा चनकांगलोन की वांगबदा BJP न लुसिंग बलेंगा असिना तरुकलबनिना मणिपुर प्रोग्रेसिव सेक्युलर अलायंस ना मिट पांगबी मतम ओइद्रे खंदुना ngasi अखोइना मिटता अमुबा फी येतुना प्रोटेस्ट रैली सि पांगथोक पनि हाइना फोंदोकि अखोई पार्टी तरुना अखोई मिट पांगबगी अदुगुम बदुमदी अखोई ओइद्रे खल्लकांदा ngasi दि अखोई मिटता अमुबा फी येतलकांदा अखोई भारत की अदुगुम लबा कॉन्स्टिट्यूशन जी ngasi की लेबा भारतीय जनता पार्टी ना वायोलेंस तौरे हाइबा पोतो अखोई मदु मणिपुर की प्रजा मियामदा अमसुंग लाकदोरबा अखोई हयेंग सि सेकेंड फेज की इलेक्शन नि अखोई लेरिबा शासन पाइरिबा सिगी MLA सिंग अमसुंग मागी इंटेंडिंग कैंडिडेट ओइगिबा कयामा मागी पोलिंग दा थमगा वायोलेंस कया तौरोपगी अदुगुंबा अखोई उबा फंगे अदुना ngasi da अखोई की इलेक्शन कमीशन नसु अखोई अमगी वन साइडेड लौदना सिदai इलेक्शन कमीशन ना पीरिबा अदुगुंबा रूल दुग मखादा अखोई इलेक्शन जे मपुंग फाना तौहनबियोदा अखोइना तौजबनी मणिपुर हौखिबा पुंग कुनमरीदा मियोइ 39 नौना कोविड पॉजिटिव ओइखि अदुबु मिसिबगी पाउडी लेते पुंगफम बसिदा अपुन मियोइ 1900 सुमा अमा कोविड टेस्ट तौखि मदुदा मियोइ 39 कोविड पॉजिटिव ओइखिबना ngasi कोविड पॉजिटिव ओइबगी सांग सादा अमग दशमिक मंगा यौखि स्टेट असिदा कोविड पैंडेमिक संद्रोकपदगी ngasi फावदा अपुन मियोइ लाख अमग लिसिंग कुंठा तरुक सानिपानगा हुमरानी थोइ कोविड पॉजिटिव ओइख्रे
positive oikibsing manungda mioi lising ani ga cham ga traum doina lekhidre ngasi mioi kunthra manga naba phaduna discharge tokibadagi apunma covid naba phakibi masing lakh amaga lising kunthra mari samri ga marphum doi suduna state asigi recovery rate sada mawdra ni pan ga dasmi kunwa yore active case ta mioi sani ga humudra taruk laini malem pumbagi oinadi covid positive oikibi masing koti nipu mari lakh kun ga taruk lising amaga chamapan marphu ga mapan sukre masi manungda mioi lakh humpuga lising ahumga satruk ka marphuga mapana leikidre aduga mioi koti kunthra taret lakh yakhai manga lising humpuni thoi satruk ka kunipana narambadagi fakre ngasi nungthil pung ahumga mi nipurom tarakpa matamda more forest gate manakta hangba tongan ba dukan ani mai nutumna sakre mai sakpagi thodok adu matokaram tholakibano haiba khangma ngamdri loinana mai na saklaba dukan ani adu khaithang mate amadi mary tauthang kauba mioi anina phamba dukan ni hairi mai na sakpa duda more da leiba fire brigade amadi miam na mai kanbagi thabuk sathaki mai sakpa duda dukan ani adugi manung da leiba tongan potsai kaya mai na sakpa da yaukre hairi Ukraine ki capital Kyiv Indian mahairoi ama kaplam me haina Union Minister VK Singha phongdokre mahair adu Kyiv tagi setrok na ba honabada nomai kablak padagi thodok sokhibani hairi mahak amuk hanna Kyiv pukre amadi hospital lang na ba admit tokre hainasu haina hojik Poland gi Jesjo airport ta leiba general retired VK Singha haiki leba pu numita Ukraine gi khwai dagi chawba sar ama oiriba Kharkiv ta Indian mahairoi ama sikrabani Karnataka dagi sahi kumathoi surba Navin Sekharapa kauba mahairoi aduna grocery store amagi mamangda queue leplingai da Russian gi air strike ta sokpadagi laikhidabani Minister VK Singha makha tana haikibda hojik Ukraine da mahairoi lising of sate rom lairi Ukraine dagi tholokraba Indian sing yum thangnaba lebak sing da sangna thamlaudona lairi Minister of External Affairs ki matung ina Indian lising trade rom Ukraine gi lamdagi tholakre lising taruk henbana mayum yorokre lan thoktrgi mamangda Ukraine da maru oina medical tamliba Indian lising kunrom lermani haire amromda lan sohlaba Ukraine gi awang thangba sarukta leiba city Sumida leiriba Indian mahairoi singna makhoibu lathokpiu haina Indian government ta kan haijarakni mahairoi amana tharakpa pauda lanai oina centropa foreign students sing di kaptan hatokli government aikhoibu iteng pangbirakani thajai mina hainabada mafam masidagi kilometer 50 rom lappa Russia da bus na aikhoibu ngaidun leiri aikhoina leiba hostel sing dagi tholokpasu ngamde minute kun khudingi year strike chathari aikhoisu lothok pidrabadi aikhoibu hatuk pikragani aikhoibu kanbi haina Indian government ta haijari chana thangnabasu phangdre hairi Pakistan ki awang nungchup thangba city Peshawar ki city Muslim mosque amada manungda bom pokhai gi thodok amada mosque aduda laikhrumba mioi nipuma sikre humpuma romna sopan nangkre haina police na phongdokre Peshawar police chief Muhammad Ijaz Khan haikibda thodok adu mosque adugi mapanda ngak sendu leiba police ta nomai paiba mioi ani na nomai kapsilakpadagi police amaseki amana soki tungda attackers sing aduna mosque manunga sanction kharaga bomb pokhai handuna Friday prayer gi pulliba mayam aduda misimina thonkibani bomb pokhai ba matam aduda mosque manungda mioi chamo ya khairom lai khurum ki haina uhubusing haiki thodok adu kanana pangthokibra haiba hojik phawba tanum amatana claim torokpadi leitri adubu region adura Islamic State Group amasong Pakistani Taliban organization singna asigumai texting toina chatharibani hairi hojik aroibada maroi po ahun pijari Tragani thoi suba Manipur Legislative Assembly Election 2022 gi aroiba mudi ani suba tangkak ki constituency kungani thoida voter lakh ipan lising nipu taret samrina ayeng vote hadana gadori polling personnel security personnel sing polling station singda puksan nakre hangna yalamba amadi phurambagi mayokta wakat ifam phamkre Progressive Secular Alliance na election ga mari lena thokiba violence eba thodok singbu yaingdebo utpoina protest rally satkre loinana Ukraine da leiba Indian mahairoi singna makoi lokhokpiu haina Indian government da hajarakre ngasigidi image PAODAM sanduk chaba matang su rejere myambu amuka na khurumjai